Kuki Kulai Pibasuna Tonganba, Lengakamagi, Manglanda, State Asida, Irang Togalapa Tara Helagle, Lana Sina Sogalaba Kumbi Esigi, Nungu khunjasing, handakki chahi Lau Simu Bagitabak Ngamdabagi fivamda leire. Kumbi Esigi Manung the Leba, Chandol Pokpi Amadi. Jingya Patkul and Esigi, khunjasing, Kamson Tampako ba Kuki Kunga, Tangana Leirubana, Awabake Amayunari. Haukiba Chagi me a humda Kuki in Irang Horoklaba Matung. Tha adumaki tangkun gatareta mafam asida kamchon tampak kholdagi kuki kulai paibasingna khunjasing tamna tatana numai kapsilaki thawai hingnana bakating district ki manungda leiba suknu esigi nungu primary school amadagi nungu community hall da relief camp hangduna haujik changjapam lawduna leiri lan marakta mamang seisu low bangam khide chaliba seisigi nungju pantha laklabasu khunjasing low singu bagi thorang haujik fawba tawbangamdana leheuri hairi Cherak asida Lanjana Riba khunjasing social activist and JDU Manipur State Unit ke Vice President Sanjoy Ahanthemna relief camp da chatuna awada pa yengsin bibaga lorina hidak langthak selgi angamba mating pangkre hairi